Lamit Udabasingi Pangadaba Kanabasing Social Welfare Department Amadi Youth Affairs and Sports Department Tangjin Naduna Libadigi Kanabasing Pangmangamdre. Hiramasigi Matang the report. Handak December ki tang taramathoidagi taramari fawa New Delhi da pangthokadoriba blind sports persons gi oiba tarani palak suba National Sports Meet saruk yagadaba Manipur gi blind sports persons gi team gi damakta senteng puthokpinaba department amata leitabana miyamdagi mateng lauduna sports meet asida saruk yagadori Welfare Association of Blind Manipur Tagil Imphal gi secretary KS Premjit na sports meet asigi taramanga suba edition fawbadi social welfare department na mateng piduna Yaduna Lakibani. Tarataruk Suba Sports Mitagidi, Social Welfare Department, Mating Pibagi Mahuta, Youth Affairs and Sports na, Mating Pibagi Tabak Togadabani Haina, Kangalaki Hari. Madugi Makatana, Welfare Association Nasina, Youth Affairs and Sports Kimari Lenavas in the Hangluba Matamda, Social Welfare Department Atangba Senfam Singh, Putokadabani Haina, Amukana Kangalaki Hari. Department Aniasina, Into Insin Toduna Ladiba Si, Achumba Sengba Ama, Kanganbiu, Tola Tarbasingi Mating Pangnaba Ladibani Hariba, Social Welfare Department Amadi Manipur gi sana khona babu yokhanaba lairiba Youth Affairs and Sports Department na pangthokpa sports meet asida mateng pangbibagi mahuta amana amada thangjin naduna lairiba si pende international gi thakta pangthokliba competition singda sanariba masana singa sapmana na pangthokadoriba sports meet amadi saruk yagadoriba Manipur gi players singbu Manipur sarkar na sapmana na yengdabasi laibak thibani haiki amuksu Youth Affairs and Sports Department na aje umkari hagida masi ekoi matter nate social welfare matter ni hena ekoi mamangi ekoi 16 amasung 17 ji ekoi pesa amta yaugana ekoi public donation na ekoi chatkre handaksu ekoi apply di tawjari ekoi government na suksoi soidana harba ekoi mit asid chachari ba mit asigi asangba cross ji government of Manipur na ekoi pibirakani habigi thajabade ekoi thamjari National Sports Meet asida Manipur team gi manager oina saruk yagadoriba Dorendrona Fongdorakpada punna sanaroi tara amadi official marina tongan tongan ba events in the saruk yagani mateng pangbinaba leitrabasu Manipur gi team asina medal kaya laurkani haibagi thajaba fongdoki miyam gi matenga loinana sports meet asida saruk yagadoriba Manipur gi blind sports person sing hauzik tagel da leiba sai sports complex ta course ke ibom chana akan mamongda takpi tambibagi thabak chathari course ibom chana afaba blind sports person sing Manipur da yamna lai adumoinama matik saba equipment leitabana wairaga sizinaba asina khudong chadaba kya mayok na halle Manipur sarkar na makhoida hena pungning sangbirabadi afawa sanaroi putoktuna international gi thakta saruk yaduna medal kya lorpangamgani haibagi thajaba thamki mengonda waiba bisi kitang su khoida loktholok sing tawbuna jingba nungaijadaba lai aduga na yaraga di government gi side tagi akoi gi association blind home sida lai bisibu khara phajana ming thambiraga akoi yamna saukapa thakta pukhut hannabagi damakta sarkarna ming changbiu haina kosamo haina aina apin tawje aikhogi paumi Ranjan amadi boyaiga loinana paudamjari Sunil Kumar ISTV News Sai Complex Imphal Lamdam asida leiriban pum khudimakna yum sabada section bagal loinana yuar habagi maramda ningthina khangjin bakana gani haina works ke principal secretary Ram Muibana State Academy training hall da pangthokiba disaster ga mari lenaba training program da haikre Toromatuda Manipur Sarkar gi Relief and Disaster Management gi Principal Secretary Dr. Suhail Akhtar Yauna PWD gi Chief Engineer Wedamba Joy Kumar amadi tongan tongan miyoi kana saruk yaki Disaster Management Institute Relief and Disaster Management Department Government of Manipur sinduna pangthokpa rapid visual assessment of buildings for disaster vulnerability haiba topic ta pangthokiba training program aduda wangang kibasingna hauski matamda building ama sage harbadi akhang hai singa ningthina kupna tanaba mathau tai Training program asida phangniba knowledge kaya sige kanaba mafam kudimakta sandoktuna khangdaba miyoi kaya da khanganana monagadabani haiki thorongi CBS okiba Ramuibana miyamna building saba matamda ningthina akhang hai sing tanaduna thabak pahatkadabani haiki All the new buildings in Manipur is all earthquake resistance, so we are very happy and proud of that, and our former chief engineer Joy Kumar will also share that all the government buildings at least are earthquake resistance. I am told there is no such thing as earthquake proof. It is mostly earthquake resistance. In the new government buildings, including our assembly building, High Court building, City Convention Center, and mini secretaries in all the hill districts and also valley districts.
up to 6.5 Richter scale, minor earthquake. Human rights violation tauba thingnaba miyobegi hak kannaba amadi miyot mini kaya chatharakpa thingnaba honabagi sharuk ama oina Manipur University gi Center for Human Rights in Duty Education na sanction lakpagi sharuk ama oina university asida numit mangani chupna human rights training program pangthokna na basem sakre center asigi coordinator Dr. S Suresh Kumar na training program asida Manipur da lairi pung khudimak na sharuk yaduna human rights gi gyan loksing mamut tana khangnana ba honabiu haiki protection of human rights from 1980s Manipur in India they am kanna ko gi hak sami hak thongong no basi khada su ko na bai no si India government su ensure tong na bai ko gi ek 1993 again na pass to mari makha NHRC state human rights commissions me am link laga masi hoji ko gi masi yari makai NHRC ki direction so ko NHRC ka kusam narga collaboration torga sponsor magi sponsorship da ko training program ni pathok re masi human rights violation sing si yari makai to dana bagi damakta koina bot ko all sections of the people ko the knowledge spread to na bai na adu pan da chatazabani Tasik tang kun manga phawgi manungda sam akakman sakana lepa mamal da hanthadravadi sam kakpham sing thingzin bagi khongjang changchilagani haina yamsuna lauthokre wapamasi gasi yamsu quarter da pangtok pa pawgi mpham amada mairoi lup asigi vice president Abdul Hakna lauthokibani pawgi mpham da sau yakiba secretary general Dipanjit Ningthaujana hirmasigi matangda all Manipur Baba Association da tasik tang nipanda ai bacharol pidun khan krabasu gasi phawba association gi makidagi pakhuma mataraktri tasik tang kun manga phawgi manung em suna lauthok liba wafam masi thawoidrabadi Manipur da leiba sam kakpham sing thingjingani masida natana mahiru singi oinadi sam akakman lupa 10 khaktam oigatabani haki Abdul Hakna makhatana sam akakman gi matangda deputy level commissioner na English ngani taragi October gi tang 10 ga mapanda sam akakman yawa notice ama thoki hariba notice adubu thawoidana sam akakman lupa 13 loriba si em suna yabangam loi Tasik tang kun manga phawgi manungda sakana lepa mamanda hantadrabadi sam kakpham sing thingzin bagi thabak pakhatkani phangdoki Hojik Loriba All Manipur Baba Association Loriba new revised rate habadi hair cutting the lupa contra loriba se masi kudak tatto kadawani hana deputy level commissioner Manipur na order thokpa October gi tarik 18 2010 na thoiba asi chatna gadawani tang kun manga phawgi manungda chatna gadawmi karigum masi chatna bangam dragadi tarik kun manga gi matungda emsu gi survey team na hariba All Manipur Baba Association makadra hazam khudimak koina thingjan jagani adoga Satragi mahiroi yoina adi hana lori bari che lupa kun deputy level commissioner thoiba order sigi lupa kun lori base mahiroi yoina de lupa 10 khak logo do bone 50% concession pi ga do bone Muhammad Ismat Amadi Janet Academy da Manipur Sakana rupa lak 10 ga manga senpham pigani hana lauthokrabasu ngasi phawba pibidri sayasigi oina India pumbi oina CBSE gi class 12 ke exam da Manipuri masa Muhammad Ismat na chada 99.6 phangdana makok takiba amadi mahakna tamlakpa sangai prodolai ba Zenit Academy da Manipur Sakana lupa lak 10 ga manga ge sanpham pigani haina lauthokrabasu ngasi phawba sakar gi market gi sanpham mamata phangba leite haina Academy si founder manau to ngasi permission ga unabata phangokre Academy si office ta pangto ki ba permission unabadu da Manipur Sakana Smart amadi Zenit Academy bu pungning thawatuna school asimata da pangto ki ba minister amadi MLA ka yawba function amada minister Okram Ibobina sanpham masi pini haina lauthokibani haki Manipur Sakana haitu ki bo phum ngakna satrabasu New York ki Aliga alumni association na citation sal amadi memento piraktuna pungning thawalakpada nungai ba phangdoki mana makhatana jun tang 10 ga marida minister na piram ki ba thajababu thabak to on thok taba asina fo mahiroi puthokpada ninghan halle haiki Mathangi chahi marida pangthokadaba Olympic tadi Manipur macha yawrakadra sai yes haibangam aduga another 4 years ta educational competition da akoina topper oigadra sai haibangam de no haibasu yai yes haibangam de aduna di hena lusalakpasisu education gi phai chi su yam luri maram simadi yes haingam de natragi education gi ba moigi section area do moigi ba limitation leibra paisa ji sumaina ga lappi ni ga na har ga su pi dana thamse koi angang bu semning ni bo ja ko da morally kitang down chat khagadi koi general oina ja kam ti de yang ngai hande kana baby ga do lai ga di lauthokpaga yang tu ni heningi khwai pha badi lauthokpa ni ju daga pi bane hen pai kamai to ne sports ki na kudak ta pi no aduga education gi na lathoi no ha basi madugi khena bu ko khangde baru ba pau amukana pizari tourism ki potential wana leiba Tamelong district ki khopum area government mirai biri miyam na khangadriba ising saibi amasulai
ISTV की पाउमी यंग ताबिरी बसिंग अमुकन खुरुमजै